ꯊꯣꯏ ꯁꯣ ꯅꯝꯇ ꯑꯣꯟꯁꯤꯜꯂꯛꯎꯅꯦ ꯄꯣꯠ ꯂꯩꯕ ꯃꯤ ꯂꯥꯛꯒꯗ꯭ꯔꯣ ꯂꯥꯛꯃꯣꯏꯗ꯭ꯔꯣ ꯑꯦ ꯑꯩꯈꯣꯏꯔꯣꯝꯒꯤ ꯃꯤ ꯃꯌꯥꯝ ꯑꯣꯟꯁꯤꯜꯂꯛꯄꯁꯤꯗ ꯃꯣꯏ ꯌꯦꯡꯕ ꯆꯪꯉꯛꯏ ꯃꯥꯅꯤ ꯍꯥꯞꯅꯕ ꯇꯧꯔ ꯃꯊꯪꯗꯗꯤ ꯈꯔ ꯌꯥꯝ ꯄꯨꯊꯣꯔꯛꯀꯦ ꯇꯧꯔꯣ ꯃꯍꯥꯎ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯝꯇ ꯍꯪꯍꯧꯒꯦ ꯇꯧꯅꯦ ꯑꯝꯇ ꯍꯪꯍꯧꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯆꯥꯔꯦꯀꯣ ꯃꯃꯥꯡꯗ ꯍꯥꯎꯋꯦꯀꯣ ꯇꯥꯅꯤꯡꯗꯦ ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯣꯏ ꯅꯪ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯤ ꯂꯨꯄꯥ ꯆꯥꯝꯃꯗ ꯅꯪ ꯈꯩꯅꯤ ꯆꯥꯒꯦꯔ ꯀꯩꯅꯣꯝ ꯇꯧꯔ ꯍꯥꯏꯔꯣ ꯃꯌꯥꯝ ꯄꯣꯠ ꯌꯣꯟꯕ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯉꯁꯤꯗꯤ ꯄꯣꯠ ꯌꯥꯝꯗꯦ ꯅꯍꯥꯟꯒꯩ ꯄꯨꯊꯣꯛꯄꯗꯒꯤ ꯉꯁꯤꯅ ꯌꯥꯝ ꯍꯟꯊꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯒꯦ ꯁꯠꯂꯧ ꯌꯣꯟꯊꯣꯛꯑꯝꯃꯒ ꯀꯩꯅꯣ ꯇꯧꯔꯒꯦ ꯆꯪꯉꯛꯑꯒꯦ ꯍꯋꯥꯏꯖꯥꯔꯁꯦ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯌꯥꯝ ꯇꯣꯏ ꯇꯣꯏꯅ ꯍꯋꯥꯏꯖꯥꯔ ꯍꯥꯏꯕꯗꯨꯗ ꯍꯋꯥꯏꯖꯥꯔꯒꯤ ꯑꯣꯏꯅ ꯈꯔ ꯄꯨꯊꯣꯔꯛꯄꯅꯤ ꯏꯟꯖꯥꯡ ꯅꯥꯄꯤꯁꯨ ꯉꯁꯤꯗꯤ ꯅꯍꯥꯟꯒꯩꯗꯧꯅ ꯌꯥꯝꯗ꯭ꯔꯦ ꯑꯗꯨꯅ ꯄꯩꯁꯥ ꯍꯣꯔꯦꯟ ꯀꯌꯥꯝ ꯊꯤꯠꯀꯦ ꯑꯗꯨꯁꯨ ꯌꯥꯝ ꯍꯥꯟꯅꯗꯧꯅ ꯄꯩꯁꯥꯗꯤ ꯌꯥꯝꯃꯔꯣꯏ ꯀꯩꯒꯤꯅꯣꯗ ꯄꯨꯊꯣꯛꯏꯕ ꯄꯣꯠ ꯌꯥꯝꯗ꯭ꯔꯕꯅꯤꯅ ꯑꯗꯨꯃꯛꯄꯨ ꯍꯣꯔꯦन ꯌꯥꯝꯗ꯭ꯔꯒꯁꯨ ꯄꯣꯠꯁꯤ ꯁꯠ ꯂꯥꯎꯅ ꯇꯧꯔꯒ ꯃꯇꯝ ꯆꯪꯗꯕꯤꯗ ꯂꯥꯛꯑꯗꯤ ꯐꯔꯦ ꯀꯩꯗꯧꯋꯦ ꯂꯝꯕꯤꯒ ꯃꯤ ꯑꯃꯇ ꯆꯠꯇꯦ ꯇꯨ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯇꯝꯒ ꯊꯦꯡꯉꯦ ꯈꯔ ꯏꯪꯉꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯜꯂꯒ ꯂꯥꯁꯇ ꯄꯨꯡꯈꯥꯡ ꯍꯥꯡꯉꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯄꯨꯡꯍꯥꯡ ꯍꯥꯡꯉ ꯍꯟꯖꯤꯟꯈ꯭ꯔꯗꯤ ꯐꯔꯛ ꯇꯥꯅꯤ ꯑꯥꯎ ꯁꯤꯗꯅ ꯕ꯭ꯂꯦꯁꯤ ꯆꯠ ꯂꯩꯔꯦ ꯃꯌꯥꯝ ꯑꯩ ꯃꯃꯥꯡꯗ ꯆꯠꯂꯒ ꯅꯝꯃꯛꯀꯦ ꯕ꯭ꯂꯦꯁꯤꯗꯤ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯀꯔꯤ ꯋꯥꯈꯜ ꯐꯥꯎꯕꯤꯒꯦ ꯆꯜꯂꯦ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗꯤ ꯉꯁꯤꯁꯦ ꯏꯄꯥ ꯄꯥꯈꯠꯄ꯭ꯔꯥ ꯗꯥꯎꯟ ꯆꯠꯂꯦ ꯉꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯒ ꯐꯝꯃ ꯆꯠꯂꯤꯀꯣ ꯃꯤꯗꯤ ꯃꯃꯥꯅ ꯕ꯭ꯂꯦꯁꯤ ꯃꯤ ꯑꯃꯇ ꯂꯩꯔꯝꯃꯣꯏꯗ꯭ꯔꯥ ꯂꯩꯔꯝꯃꯣꯏ ꯍꯥꯏꯔꯛꯑꯦ ꯊꯣꯏ ꯁꯣ ꯑꯝꯇ ꯑꯣꯟꯁꯤꯜꯂꯛꯎꯅꯦ ꯄꯣꯠ ꯂꯩꯕ ꯃꯤ ꯂꯥꯛꯒꯗ꯭ꯔꯣ ꯂꯥꯛꯃꯣꯏꯗ꯭ꯔꯣ ꯑꯦ ꯉꯁꯤꯗꯤ ꯀꯔꯤꯅꯣꯅꯦ ꯐꯔꯛ ꯇꯥꯏ ꯁꯤꯗꯤ ꯍꯥ ꯑꯁꯤꯗ ꯃꯣꯏ ꯑꯉꯥꯡ ꯑꯃꯅꯤꯗꯤ ꯂꯩꯕꯗꯤ ꯃꯥꯜꯂꯦꯗ ꯂꯩꯔꯝꯃꯣꯏ ꯍꯥꯏꯔꯒ ꯂꯩꯕ ꯃꯥꯜꯂꯦꯗ ꯊꯣꯏꯊꯣꯏ ꯅꯪꯅ ꯂꯩꯔꯝꯃꯣꯏ ꯍꯥꯏꯔꯒ ꯂꯩꯕ ꯃꯥꯜꯂꯦꯗ ꯑꯩ ꯃꯌꯥꯝ ꯂꯩꯕꯤꯔꯝꯃꯦꯅ ꯍꯥ ꯑꯁ꯭ꯋꯥꯏ ꯃꯐꯝꯗ ꯇꯧꯁꯤꯔꯣ ꯈꯔ ꯅꯥꯟꯕ ꯑꯁꯤ ꯑꯃꯣꯠꯄꯁꯦ ꯍꯩꯅꯔꯣꯏ ꯁ꯭ꯋꯥꯏ ꯃꯐꯝ ꯈꯔ ꯑꯃ ꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥ ꯃꯄꯥꯟ ꯑꯃꯗ ꯁ꯭ꯋꯥꯏꯗ ꯂꯥꯛꯑꯣ ꯀꯥꯏꯗ ꯌꯦꯡꯒꯦ ꯁ꯭ꯋꯥꯏ ꯖꯒꯥ ꯑꯃꯗ ꯀꯣꯟꯅꯔꯁꯤꯗ ꯇꯧꯔꯒ ꯁꯤꯗ ꯂꯥꯛꯑꯣ ꯁꯤ ꯇꯧꯔꯣ ꯃꯊꯪꯗꯗꯤ ꯈꯔ ꯌꯥꯝ ꯄꯨꯊꯣꯔꯛꯀꯦ ꯌꯦꯟꯗꯦꯝ ꯍꯧꯖꯤꯛ ꯁꯥꯕꯗꯨꯗꯀꯣ ꯇꯨꯅꯤꯡꯈꯣꯛꯁꯦ ꯃꯌꯥꯝꯒꯤ ꯆꯥꯅꯕ ꯈꯔ ꯈꯔꯗꯪ ꯍꯥꯞꯄꯒꯦ ꯄꯦꯛꯀꯤꯡ ꯁꯥꯗ꯭ꯔꯦꯕ ꯌꯥꯝꯗꯕꯅꯤꯅ ꯃꯌꯥꯝ ꯃꯣꯔꯣꯛ ꯃꯦꯠꯄꯗ ꯍꯥꯞꯅꯕ ꯈꯔ ꯈꯔ ꯑꯣꯏꯅ ꯇꯧꯕꯤꯔꯣ ꯅꯄꯥꯛꯄꯤꯗꯤ ꯐꯖꯕꯅꯦ ꯉꯁꯤ ꯃꯔꯥ ꯌꯥꯎꯕꯅꯦ ꯃꯌꯥꯝ ꯑꯣꯝꯁꯤꯜꯂꯛꯄꯗ ꯀꯩꯅꯣ ꯈꯪꯗꯕ ꯃꯤꯁꯨ ꯑꯣꯝꯁꯤꯜꯂꯛꯄ ꯌꯥꯎꯋꯦꯀꯣ ꯃꯣꯏꯁꯦ ꯑꯩꯈꯣꯏꯔꯣꯝꯒꯤ ꯃꯤ ꯃꯌꯥꯝ ꯑꯣꯝꯁꯤꯜꯂꯛꯄꯁꯤꯗ ꯃꯣꯏ ꯌꯦꯡꯕ ꯆꯪꯉꯛꯏ ꯃꯥꯅꯤ ꯐꯛꯄꯥꯏꯁꯦ ꯌꯥꯝ ꯄꯨꯊꯣꯔꯛꯇꯕꯁꯦ ꯄꯥꯝꯃꯣꯏꯗ꯭ꯔꯥꯅ ꯈꯔ ꯈꯔ ꯍꯥꯞꯅꯕ ꯇꯧꯔ ꯃꯊꯪꯗꯗꯤ ꯈꯔ ꯌꯥꯝ ꯄꯨꯊꯣꯔꯛꯀꯦ ꯌꯥꯎꯋꯦ ꯅꯄꯥꯛꯄꯤ ꯌꯥꯎꯋꯦ ꯑꯣ ꯅꯪꯒꯤ ꯄꯣꯠ ꯑꯩ ꯇꯣꯉꯥꯟꯅ ꯌꯣꯝꯃꯕꯅꯦ ꯃꯌꯥꯡꯇꯣꯟꯁꯦ ꯑꯃꯈꯛ ꯄꯥꯝꯕ ꯅꯠꯇ꯭ꯔꯥ ꯑꯃ ꯇꯣꯉꯥꯟꯅ ꯄꯦꯛ ꯇꯧꯔ ꯂꯩꯔꯕꯅꯦ ꯅꯪꯒꯤ ꯍꯋꯥꯏꯖꯥꯔ ꯇꯨꯅꯤꯡꯈꯣꯛꯇꯤ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯕꯅꯦꯀꯣ ꯑꯩꯅ ꯄꯦꯛꯀꯤꯡ ꯁꯥꯕꯁꯨ ꯌꯥꯝꯗ꯭ꯔꯦ ꯑꯃꯈꯛ ꯁꯥꯔꯗꯤ ꯀꯥꯟꯗꯦ ꯃꯌꯥꯝꯗ ꯈꯔ ꯍꯥꯞꯄꯅꯤ ꯃꯤ ꯑꯣꯝꯖꯅꯔ ꯌꯦꯡꯉꯛꯏ ꯌꯦꯡꯉꯣ ꯀꯔꯤ ꯀꯅꯥꯅꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤ ꯀꯥꯆꯤꯟꯁꯤꯗ
napaki jam mapan kata ni yang orang loge di yam bani. Oh, yang dem cara hai, nang hai jo hai dia ngonda. Matang dah putuk cara ke, cara di mayam lagi buka. Mana jo kau mana hai dia buat ngonda. Nasi keng aku tu orang Kau je, yaur lady. Yang kai. Yendem dia later, ani kakta pair pun. Sila paisa pire. Sila, ozam paisa pire son. Ibu ngo gitu napak PM tang napak PM maka. Samaru york train sih, kayak noni pakai lapu yang ber hapna ber, paham bro? Aduh ada mahal kagak hapna belum itu maun. Pakai je lehuri buka, ini paham, idra ni yang nak cari yang nak tem ni itu. Yendem di lagi matang dah kerja yang putar lagi. Nakupi, napakpi. Aduh dia kerja apa ni paket wina sadre apa, mayam cana apa kerja apa. Asundi mungi. Ngasih je mila juga, aina marui je tahu ini yang lian dah ni apa. Mini ni yang. Mini yang. Yang kai ngak ni packaging tu. Icara dumpa biro. Ai poche ko na dong mandre ngasih ai putor aja. Yare, thank you. Hawai jar ne napakpi nakupi puthorok pune kaya miauri bano di khang de maya. Sila ibungo ki napakpi jom te tambi hoy. Maya mutun di loi le lagta bane ne. Aina mi je mukana ngasi de thaja de yam la. Ngasi ni hele adu ki aina mu yam la di nungai tien tau bane buko. Ai di tangkai ka tani bu putur ido. Napak pi ju kai no jo. Aku nang paisa lau tu ane pigo ko paisa di lau dah pole lau tadi farak dah ni. Mayamnya karino na soal itu om jeli yang kau je. Nang Hawai jatuh kaya lagi yang wala ini yam tadi ko hypeta. Fifty ngata ni tu misalnya apa biro, yang kai ngata ni. Ada tu. Aku apa pun nuai na pun 50 tu loi tahu. Aku ini kian tak ada julai belak, ini kian tak ada orang tahu orang ni. Cuma apa pesa? Nuai cuma ya reko. Nana Hawai jatuh kaya suri ke mayam je konnadre bam tiang mo. Konnadre ni oh, hai je
ꯂꯥꯛꯑꯒ ꯀꯩꯅꯣ ꯀꯣꯟꯅꯈꯤꯗꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯧꯅꯤ ꯑꯁꯤꯗ ꯃꯤ ꯑꯃ ꯑꯃꯣꯠꯄ ꯑꯃ ꯂꯩꯍꯧꯕꯗ ꯅꯨꯡꯉꯥꯏꯇꯦꯅ ꯁ꯭ꯋꯥꯏ ꯊꯣꯛꯂꯛꯑꯕ ꯅꯣꯏ ꯅꯥꯀꯨꯞꯄꯤ ꯂꯧꯔꯗꯣꯏꯔꯥ ꯅꯪ ꯍꯋꯥꯏꯖꯥꯔ ꯈꯛꯇꯪ ꯂꯥ ꯅꯪꯒꯤꯁꯨ ꯂꯩ ꯃꯥꯏꯗ ꯂꯩꯍꯧꯔꯕꯅꯦ ꯑꯗꯨꯗꯤ ꯆꯅꯤꯗꯤ ꯑꯦ ꯑꯣꯖꯥ ꯀꯨꯏꯔꯦ ꯎꯗꯕ ꯑꯠꯆꯥ ꯙꯔꯅꯥ ꯃꯐꯝꯗ ꯑꯣ 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 ꯑꯩꯅ ꯈꯪꯅꯗꯕꯒꯤ ꯑꯣꯏꯅ ꯄꯨꯕ ꯈꯪꯅꯕꯗꯤ ꯁꯥꯎꯅꯔꯔꯣꯏꯗꯅ ꯌꯥꯏꯌꯦ ꯑꯣ 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 ꯇꯨꯅꯤꯡꯈꯣꯛ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯉꯥꯏꯅꯕꯁꯦ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯅꯪꯒꯤꯗꯤ ꯈꯪꯅꯔꯦꯅ ꯈ꯭ꯋꯥꯏ ꯂꯥꯁꯇ ꯄꯤꯔꯒꯦꯀꯣ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯅꯪ ꯑꯔꯦꯝꯕꯗ ꯃꯥꯡꯉꯦ ꯈꯪꯉꯒꯗꯤ ꯃꯊꯪꯗ ꯈꯔ ꯌꯥꯝ ꯄꯣꯔꯛꯀꯦꯅ ꯇꯧꯕ ꯑꯩꯉꯣꯟꯗ 50 ꯆꯠꯄꯤ ꯌꯥꯎꯕꯅꯦ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯕꯀꯣ ꯑꯦꯀꯥꯎꯟ ꯄꯨꯟꯗꯦꯕ ꯑꯝꯇ ꯊꯤꯈꯣ ꯍꯦ ꯌꯦꯡꯉꯣ ꯃꯤ ꯉꯁꯥꯏꯗꯤ ꯁꯨꯝ ꯉꯥꯏꯔꯦ ꯑꯌꯥ ꯀꯩꯅꯣꯝꯇ ꯃꯌꯥꯝ ꯂꯥꯛꯏꯁꯦ ꯍꯥꯟꯅ ꯍꯋꯥꯏꯖꯥꯔ ꯆꯥꯕꯁꯦ ꯍꯋꯥꯏꯖꯥꯔꯁꯦ ꯃꯍꯥꯎ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯝꯇ ꯍꯪꯍꯧꯒꯦ ꯇꯧꯅꯦ ꯑꯝꯇ ꯍꯪꯍꯧꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯆꯥꯔꯦꯀꯣ ꯃꯃꯥꯡꯗ ꯍꯥꯎꯋꯦꯀꯣ ꯍꯥꯏꯗꯤ ꯐꯤꯗꯕꯦꯛ ꯑꯝꯇ ꯂꯧꯒꯦ ꯇꯧꯅꯦ ꯌꯨꯝꯗꯩ ꯑꯗꯨ ꯈꯜꯂ ꯂꯥꯛꯄꯅꯦ ꯍꯧꯖꯤꯛ ꯏꯕꯨꯡꯉꯣꯒꯤ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯑꯝꯇ ꯂꯦꯝꯍꯧꯗ꯭ꯔꯕ ꯏꯁꯥꯁꯦ ꯑꯆꯣꯏꯕ ꯌꯥꯎꯔꯤꯕ ꯌꯦꯡꯁꯤꯒꯦꯀꯣ ꯑꯁꯣꯏꯕꯗꯤ ꯌꯥꯎꯗꯧ ꯃꯥꯟꯗꯦ ꯍꯣꯔꯦꯟ ꯌꯥꯗ꯭ꯔꯒꯅ ꯀꯥꯞꯄꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯥꯞꯄꯒꯅ ꯑꯩꯒꯤꯅꯤ ꯅꯨꯄꯤꯈꯩꯗꯤ ꯀꯦꯁ ꯑꯣꯏ ꯄꯤꯒꯤ ꯅꯨꯄꯥꯈꯩ ꯀꯥꯞꯍꯟꯒꯗ꯭ꯔꯥ ꯈꯪꯗꯦ ꯃꯊꯪꯗꯗꯤ ꯈꯔ ꯌꯥꯝ ꯄꯨꯊꯣꯔꯛꯑꯒꯦ ꯌꯥꯝꯕ ꯅꯠꯇꯦꯕꯀꯣ ꯈꯔ ꯀꯩꯅꯣ ꯂꯨꯄꯥ 200 ꯍꯟꯗꯣꯏꯔꯝꯅꯤ 200 ꯌꯥꯎꯔꯤꯗꯤ ꯑꯣ ꯌꯥꯎꯔꯦ 200 ꯆꯨꯝꯃꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯂꯥꯛꯄꯒꯤ ꯆꯨꯝꯃꯦꯀꯣ ꯀꯩꯅꯣ ꯂꯩꯌꯦ ꯅꯄꯥꯛꯄꯤ ꯑꯃꯒ ꯅꯄꯥꯛꯄꯤ ꯏꯕꯨꯡꯉꯣꯒꯤ ꯑꯃ ꯂꯧꯗꯣꯏꯅꯦ ꯃꯥꯒꯤ ꯄꯦꯀꯦꯠ ꯂꯩ ꯊꯝꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯣ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯅꯄꯥꯛꯄꯤ ꯌꯥꯎꯗ꯭ꯔꯤꯑꯕ ꯃꯥꯏ ꯍꯥꯞꯄꯗꯨꯗ ꯑꯗꯨꯅꯦ ꯉꯁꯥꯏꯗꯤ ꯑꯩꯅ ꯂꯥꯎꯔꯤꯗꯣ ꯑꯩꯗꯤ ꯅꯪꯅ ꯂꯣꯏꯅꯃꯛ ꯅꯠꯇꯦ ꯉꯁꯥꯏ ꯅꯄꯥꯛꯄꯤꯗꯣ ꯏꯕꯨꯡꯉꯣꯒꯤ ꯂꯧꯔꯔꯣꯏꯅ ꯇꯧꯔꯨꯕ ꯑꯗꯨꯒ ꯂꯧꯔꯒꯦ ꯍꯥꯏꯕ ꯑꯃ ꯅꯥꯀꯨꯞꯄꯤ 2ꯅꯦ ꯃꯌꯥꯡꯇꯣꯟ ꯑꯃ ꯅꯥꯀꯨꯞꯄꯤ 2 ꯑꯗꯣ ꯇꯨꯅꯤꯡꯈꯣꯛꯇꯤ ꯑꯩꯅ ꯈꯤꯇꯪ ꯍꯥꯞꯈꯤꯅꯦ ꯐꯛꯄꯥꯏ ꯍꯥꯞꯈꯤꯗꯕꯅꯦ ꯐꯛꯄꯥꯏꯗꯣ ꯂꯩꯔꯒꯗꯤ ꯈꯔ ꯍꯥꯞꯄꯤꯔꯣ ꯑꯌꯥ ꯃꯊꯪꯗ ꯁꯤ ꯀꯌꯥꯅꯣ ꯁꯤ ꯀꯩꯀꯩꯅꯣ ꯍꯥꯞꯄꯤꯁꯤꯒ ꯍꯋꯥꯏꯖꯥꯔꯅꯦ 3 ꯑꯣꯏꯔꯝꯃꯅꯤ ꯄꯦꯀꯦꯠ 3 ꯑꯃꯒ ꯍꯋꯥꯏꯖꯥꯔꯒ 4 ꯁꯤꯒ 250 ꯂꯨꯄꯥ 200 ꯇꯥꯔꯦꯀꯣ ꯑꯆꯣꯏꯕ ꯂꯩꯒꯗ꯭ꯔꯣ ꯁꯤ ꯗꯨꯀꯥꯟ ꯈꯣꯂꯪꯉꯒ ꯍꯥꯏꯗꯤ ꯉꯁꯤ ꯈꯨꯌꯦꯟꯁꯨ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯂꯥꯛꯄꯤꯕꯒꯤ ꯂꯧꯗꯣꯏꯅꯤ ꯐꯔꯦ ꯑꯣꯖꯥ ꯍꯣꯏꯒꯤꯗꯤ ꯂꯧꯔꯦꯀꯣ ꯃꯊꯪ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯇꯧꯗꯣꯏꯅꯣ ꯃꯇꯦꯡ ꯈꯛꯇ ꯍꯥꯞꯍꯧꯒꯦ ꯍꯣꯔꯦꯟ ꯑꯩ ꯀꯣꯟꯅ ꯍꯥꯞꯆꯤꯜꯂꯒꯦ ꯑꯩꯅ ꯃꯁꯛ ꯐꯖꯕꯁꯤꯡ ꯂꯥꯛꯑꯦꯅ ꯈꯜꯂꯒ ꯅꯝꯒꯦ ꯌꯥꯗꯦ ꯄꯣꯠꯇꯤ ꯂꯣꯏ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯍꯋꯥꯏꯖꯥꯔ ꯂꯧꯕ ꯂꯥꯛꯄꯗꯤ ꯈꯤꯇꯪ ꯊꯦꯡꯗꯣꯛꯈ꯭ರೆ ꯉꯁꯤꯗꯤ ꯃꯌꯥꯝ ꯌꯥꯝꯃꯟꯗꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯤ
Kamay tuh ya? Ngasi pakat khwaidagi pakhatpa numitnebako Ah. aduga mi leiramiduga akoina poraiba pottuga chap chai aduga akonba ama pot loigrakanda lakpado adumadi nungaite Adu konnadre. Kona lakpajing do konnadre leiramba kanggu gaidi chap managre. ngai pirukdo mana logre ataidi konna bar piramo Haidi ngairamba kanggu gaidi chap chang konnagre. khalurabane haba Konnaroi na ayu konnaroi khalurone. Adu ngasi angang khoi khangna chana ba khara lakte dana lake harga. Moi la amadi konnaroi ba. adagi hawaijardo ngakta logiba mi yam yawe ko aduna natte taade su konnaroi Konnaroi ba. Mayam khoi uji pot yoluba loiraga change adu ngasi gi pot khuyon ji sila makuk ngau re haitare. Adu kamai to ngasi pot khuyon ja. ngasigize mi leiramgadra leiramoidra sida hanga amta leiramoi aina kharaga daw yaroidra ana khallagane aduga mi sine hekta ama ani sum urakudai de hekta big thal ene Ai akhoi yin lamdu oina loi pham le. mi anga iden to leirame aduga poche ai adu piro hadi yoliba khoise poche kona roidra na khallurebo ko Pakat padu haidi mayam je konnadra ka han gardi no ai ti mamang da je mai han be am yawre dra. Adu ke mai pakat pane adu loi toksi sigi wari je mayam loi uro ko ngatni video de loi yawre ko adu kwaidi marui ba matang paisa pa gi matang to na raji. Paisa dum te puthro ai gi jipe da lupa samri yang khai. okay Lising ani ga satru. Adu lising ani ga satru khai ro na khide ja. Adu di ai gi samri kano da ai gi da samri yang khai ma. Adu di lising ahum ga yang khai. Adu mayam ngasi di po jam de marui na kupi ju tangkhai nga tne ba puthoi je. Adu ga hawai ja ju ngasi di akhoi gi chana ba khai yam khaure adu gi masing yam da ne. Adu paisa je phanayam chile. Adu han haina ga da mamam gi da nangna ahum mari handan logra mina handakna aina logwa na haina ga aina yade kaino nangna yadi nangna sum logra nangna yadi aina yagi je taning de du wibado koi nang wari da tab de nungai de silu pacham de nang khai ga ge ke hom tor se pai ro ya taning kari do bagi yen kari do wi yen na do ni yen ro yen hai gro du de taning de yenaro na ko ai ni nak to ni na hai du de yenaro nang ka no to bodana ina pai ga dana nang yagi de mayam na kamen de kai hari kamen da hai je ai wona na wona bi wa ji mi amai ka tane ko lai bu da changi ba paisa ge de loi kai tho ga phang ko paisa du yeno na hai na yate hawai maru aina leire plastic cherang yom na du ai leire ai adu ai ni ba be ne adu gi nang gi se lo pacham de kai bi no ai tre ya ji nang long ja ra se nang kai no nang chani nom cha ro du ga ani mu dum tham da ro ta cha hai ge em hai ge hangai sing na nang handa ki se dum long ja ra ya jen za wo je na pa da ga ni ge je sigi ma dang di ai na he le no de nang di ye na ra je ai gi phang da pot la ju ye na ra je khai ro on hai na ai handa ru ba sa ma du su long ja ra na du long ja ra ya yam se kan to na ong tang ing ngge ra lau ding ai da se homai ong ge mo ra 예, 배차도 그만 분배해야 돼. 그 배차 양 빠이게 되면 미네. se ong tang di yeng ong se 오, 단단해. ya re ko ya re ma yam lo se la ge ma ong tang di 비디오 하던 이거 생물이 다니는 라우도 있네. 고는 럭석세. adu di ma yam ba nga sig di lo se la ge ya